ꯑꯍꯥꯟꯕꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯞꯗꯦꯠ ꯈꯔ ꯊꯝꯖꯒꯦ UNC ꯂꯤꯗꯔꯁꯤꯡ ꯂꯣꯠꯈ꯭ꯔꯦ ꯅꯥꯒꯥ ꯃꯤꯌꯥꯝꯅ ꯏꯔꯥꯡ ꯍꯧꯔꯛꯄꯗ UNC ꯂꯤꯗꯔꯁꯤꯡ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯄꯕ꯭ꯂꯤꯛꯇ ꯊꯣꯛꯂꯛꯄ ꯉꯝꯗꯅ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯤ ꯆꯦꯔꯦꯔꯨꯡ ꯐꯨꯔꯨꯞꯄꯨ ꯅꯥꯒꯥ ꯑꯇꯩꯅ ꯊꯧꯁꯥꯕꯤꯗ꯭ꯔꯕ ꯅꯥꯒꯥ ꯇꯔꯨꯛ ꯐꯪꯗ꯭ꯔꯒꯗꯤ ꯑꯆꯧꯕ ꯂꯥꯟꯐꯝꯗꯤ ꯑꯣꯏꯔꯅꯤ ꯅꯥꯒꯥ ꯂꯤꯗꯔꯁꯤꯡꯒꯤ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯕ ꯇꯥꯔꯒꯗꯤ ꯅꯥꯒꯥ ꯃꯁꯦꯜ ꯆꯥꯎꯅ ꯃꯨꯛꯅꯔꯛꯄ ꯌꯥꯔꯤ ꯅꯥꯒꯥ ꯃꯤꯆꯝꯁꯤꯡ ꯐꯥꯖꯤꯟꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯅꯦꯁꯅꯦꯜ ꯀꯃꯤꯁꯟ ꯐꯣꯔ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕꯁꯇ ꯋꯥꯀꯠꯈ꯭ꯔꯦ ꯃꯃꯥꯡ ꯊꯥꯒꯤ 18ꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯣꯂꯦꯟ ꯑꯃꯁꯨꯡ ꯀꯣꯠꯖꯨꯝ ꯈꯨꯜ ꯑꯅꯤꯒꯤ ꯂꯣꯟꯅꯕ ꯃꯐꯝ ꯑꯃꯗ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯍꯜꯂꯛꯈꯤꯕ ꯊꯥꯗꯧ ꯕꯦꯞꯇꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯆꯔꯆ ꯂꯤꯗꯔ ꯌꯥꯎꯅ ꯃꯤꯆꯝ 3 ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯃꯤꯑꯣꯏ 4 ꯁꯣꯛꯍꯟꯈꯤꯕ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯂꯩꯂꯨꯟ ꯁꯤꯔꯦ ꯀꯨꯀꯤ ꯈꯨꯜꯗꯒꯤ ꯄꯥꯁꯇꯔ 2 ꯌꯥꯎꯅ ꯅꯥꯒꯥ ꯃꯤꯆꯝ 3 ꯑꯃꯁꯨꯡ ꯅꯨꯄꯤ 12 ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯟꯖꯥ ꯅꯨꯄꯤꯁꯤꯡ ꯑꯃꯁꯨꯡ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯐꯥꯖꯤꯜꯂꯨꯔꯕ ꯃꯇꯨꯡ ꯅꯨꯄꯤ 12 ꯊꯥꯗꯣꯔꯛꯈ꯭ꯔꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯅꯥꯒꯥ ꯃꯤꯆꯝ 3ꯀꯤ ꯂꯪꯂꯥ ꯂꯪꯖꯤꯜ ꯈꯪꯕ ꯉꯝꯗꯕꯒꯤ ꯃꯥꯌꯣꯛꯇ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯂꯩꯔꯤꯕ ꯅꯦꯁꯅꯦꯜ ꯀꯃꯤꯁꯟ ꯐꯣꯔ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕꯁ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯄꯤꯇꯤꯁꯟ ꯑꯃ ꯐꯥꯏꯜ ꯇꯧꯗꯨꯅ ꯋꯥꯀꯠꯈ꯭ꯔꯦ ꯄꯤꯇꯤꯁꯟ ꯑꯁꯤ ꯃꯌꯥꯡ ꯏꯝꯐꯥꯜ ꯊꯅꯥ ꯋꯥꯡꯈꯩ ꯂꯩꯀꯥꯏꯗꯒꯤ ꯑꯁꯦꯝ ꯔꯣꯁꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯄꯤꯇꯤꯁꯅꯔ ꯀꯝꯄ꯭ꯂꯦꯅꯦꯟ ꯑꯣꯏꯗꯨꯅ ꯃꯃꯥꯡ ꯊꯥꯒꯤ 22ꯗ ꯐꯥꯏꯜ ꯇꯧꯈꯤꯕꯅꯤ ꯃꯍꯥꯛꯀꯤ ꯋꯥꯀꯠ ꯑꯁꯤ ꯀꯃꯤꯁꯟꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯃꯦ 18ꯗ ꯐꯪꯂꯦ ꯍꯥꯏꯕꯒꯤ ꯑꯦꯛꯅꯣꯂꯦꯖꯃꯦꯟꯠ ꯄꯤꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯄꯟꯕ ꯌꯥꯕꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯐꯝ ꯈꯪꯗ꯭ꯔꯤꯕ ꯅꯥꯒꯥ ꯃꯤꯆꯝꯁꯤꯡ ꯑꯗꯨꯗꯤ ꯔꯦꯚꯔꯦꯟ ꯗꯥꯛꯇꯔ ꯃꯅꯨ ꯊꯤꯌꯨꯃꯥꯏ ꯐꯦꯟꯔꯤꯡꯂꯨꯡ ꯆꯥꯋꯥꯡ ꯄꯥꯁꯇꯔ ꯀꯦꯄꯦꯟꯕꯧ ꯐꯦꯟꯔꯣꯡꯋꯤ ꯊꯤꯌꯨꯃꯥꯏ ꯗꯤꯂꯤꯞ ꯊꯤꯌꯨꯃꯥꯏ ꯑꯃꯁꯨꯡ ꯀꯥꯂꯤꯋꯥꯡꯕꯧ ꯑꯕꯣꯟꯃꯥꯏꯅꯤ ꯋꯥꯀꯠ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯀꯃꯤꯁꯟꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯂꯧꯈꯠꯂꯛꯂꯒꯅꯤ ꯊꯥꯖꯅꯔꯤ ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡꯅ TMCꯗ ꯊꯣꯝꯖꯤꯟꯈ꯭ꯔꯦ ꯄꯨꯂꯤꯁꯀ ꯃꯨꯛꯅꯕꯗ ꯀꯩꯊꯦꯜ ꯐꯝꯕꯤ ꯑꯃ ꯅꯨꯄꯤ ꯄꯨꯂꯤꯁ ꯑꯃ ꯁꯣꯛꯂꯦ ꯊꯧꯕꯥꯜ ꯀꯩꯊꯦꯜꯒꯤ 0 ꯀꯤꯂꯣꯃꯤꯇꯔꯗ ꯍꯥꯡꯗꯣꯛꯂꯤꯕ ꯕꯤꯁꯥꯜ ꯃꯦꯒꯥ ꯃꯥꯔꯠꯀꯤ ꯁꯣꯞ ꯂꯥꯏꯁꯦꯟꯁ ꯊꯧꯕꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜ TMCꯅ ꯀꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯊꯧꯕꯥꯜ ꯀꯩꯊꯦꯜꯗ ꯄꯣꯠꯐꯝ ꯑꯃꯗꯤ ꯗꯨꯀꯥꯟ ꯐꯝꯂꯤꯕꯁꯤꯡꯅ TMCꯗ ꯃꯈꯜ ꯑꯃꯠꯇꯒꯤ ꯇꯦꯛꯁ ꯊꯤꯔꯔꯣꯏ ꯑꯃꯗꯤ ꯊꯧꯕꯥꯜ ꯀꯩꯊꯦꯜ ꯊꯣꯡ ꯂꯣꯟꯗꯨꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗꯒꯤ ꯊꯧꯕꯥꯜ ꯀꯩꯊꯦꯜꯒꯤ ꯗꯨꯀꯥꯟꯁꯤꯡ ꯊꯣꯡ ꯂꯣꯟꯅꯈ꯭ꯔꯦ ꯀꯩꯊꯦꯜ ꯐꯝꯅꯈꯤꯗ꯭ꯔꯦ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯉꯁꯤ ꯑꯌꯨꯛꯇꯒꯤ ꯍꯧꯅ ꯊꯧꯕꯥꯜ ꯀꯩꯊꯦꯜ ꯐꯝꯂꯤꯕꯤꯁꯤꯡ ꯑꯃꯗꯤ ꯀꯩꯊꯦꯜꯗ ꯗꯨꯀꯥꯟ ꯍꯥꯡꯂꯤꯕꯁꯤꯡꯅ ꯀꯩꯊꯦꯜꯗ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯗꯨꯅ ꯂꯩꯈꯤꯕꯒ ꯂꯣꯏꯅꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡꯅ TMCꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯑꯣꯐꯤꯁꯇ ꯊꯣꯝꯖꯤꯟꯈꯤ ꯑꯗꯨꯃꯛꯄꯨ ꯃꯁꯤꯡ ꯌꯥꯝꯂꯕ ꯄꯨꯂꯤꯁꯁꯤꯡꯅ ꯊꯤꯡꯗꯨꯅ TMCꯒꯤ ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡꯅ TMCꯒꯤ ꯃꯤꯍꯨꯠꯁꯤꯡ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯒꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯄꯗ ꯄꯨꯂꯤꯁꯀ ꯃꯨꯛꯅꯕꯗ ꯀꯩꯊꯦꯜ ꯐꯝꯕꯤ ꯑꯃꯒ ꯅꯨꯄꯤ ꯄꯨꯂꯤꯁ ꯑꯃꯒ ꯑꯁꯣꯛꯄ ꯅꯪꯈꯤ ꯑꯃꯗꯤ ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡꯅ TMCꯒꯤ ꯒꯦꯠꯇ ꯐꯝꯖꯤꯟꯗꯨꯅ ꯂꯩꯈꯤ ꯍꯥꯏꯔꯤ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯏꯔꯣꯝ ꯁꯨꯕꯁꯤꯅꯤ ꯀꯧꯕꯤ ꯀꯩꯊꯦꯜ ꯐꯝꯕꯤ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯗ ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡꯅ ꯉꯔꯥꯡꯗꯒꯤ ꯁꯤꯟꯊꯥ ꯂꯦꯞꯇꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯄ ꯑꯁꯤꯗ ꯊꯧꯕꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜ TMCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯔꯛꯇꯕ ꯑꯁꯤ ꯌꯥꯝꯅ ꯄꯦꯟꯗꯦ ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡꯅ TMCꯗ ꯋꯥꯔꯤ ꯁꯥꯅꯒꯦ ꯍꯥꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯄꯨꯂꯤꯁꯅ ꯉꯥꯛꯇꯨꯅ ꯒꯦꯠ ꯁꯣ ꯂꯣꯟꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯔꯗꯨꯅ TMCꯅ ꯄꯥꯝꯂꯤꯕꯁꯤ ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡꯒ ꯄꯨꯂꯤꯁꯀ ꯈꯨꯠ ꯊꯥꯅꯕ ꯑꯁꯤꯔ ꯍꯥꯏꯅꯁꯨ ꯍꯪꯈꯤ ꯕꯤꯁꯥꯜ ꯃꯦꯒꯥ ꯃꯥꯔꯠ ꯊꯧꯕꯥꯜꯒꯤ ꯂꯥꯏꯁꯦꯟꯁ ꯀꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡꯒꯤ ꯈꯣꯡꯖꯪ ꯍꯜꯂꯣꯏ TMCꯗ ꯀꯩꯊꯦꯜꯒꯤ ꯇꯦꯛꯁ ꯀꯥꯔꯣꯏ ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡꯅ ꯇꯞꯅ ꯇꯞꯅ ꯁꯤꯊꯔꯛꯄꯗ ꯑꯗꯨꯒ ꯕꯤꯖꯤꯅꯦꯁ ꯆꯥꯎꯅ ꯆꯥꯎꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯅ ꯑꯗꯨꯝ ꯌꯣꯠꯁꯤꯜꯂꯛꯄ ꯑꯁꯤꯒꯤ ꯃꯔꯛꯇ ꯃꯤꯠꯌꯦꯡ ꯁꯥꯅ ꯎꯕ ꯉꯝꯗꯕꯁꯤꯡꯅ ꯂꯥꯟꯅ ꯀꯃꯦꯟ ꯄꯤꯕ ꯇꯧꯕꯤꯒꯅꯨ ꯏꯆꯥ ꯏꯁꯨꯒꯤ ꯃꯇꯝꯗꯗꯤ ꯀꯔꯕꯥꯔ ꯃꯆꯥ ꯃꯆꯥ ꯇꯧꯔꯤꯕꯁꯤꯡ ꯃꯨꯠꯈꯤꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯗꯨꯅ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯖꯕꯗ ꯊꯤꯕꯗ ꯋꯥ ꯉꯥꯡꯕꯤꯒꯅꯨ ꯍꯥꯏꯈꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯄꯣꯠ ꯍꯣꯡꯗꯕ ꯊꯤꯔꯛꯀꯅꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯄꯩꯁꯥ ꯈꯣꯝꯒꯠꯂꯒ ꯃꯄꯥꯟꯗ ꯄꯨꯈꯤꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯏꯔꯝꯗꯝ ꯑꯁꯤ ꯀꯟꯁꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯃꯥꯟꯅꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯃꯗꯨꯗꯤ ꯅꯠꯇꯗꯅ ꯃꯤꯑꯣꯏ ꯈꯨꯖꯣꯛ ꯈꯔꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯂꯦꯞꯀꯨꯝꯁꯤ ꯍꯥꯏꯔꯗꯨꯅ ꯃꯈꯥ ꯇꯥꯅ ꯄꯥꯟꯗꯝ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯈꯣꯡꯖꯪ TMCꯗ ꯆꯪꯁꯤꯟꯈꯤꯒꯅꯤ ꯑꯃꯗꯤ ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡꯒꯤ ꯀꯝꯄꯦꯟꯁꯦꯁꯟ ꯇꯥꯟꯒꯅꯤ ꯍꯥꯏꯈꯤ UG 2 ꯐꯥꯔꯦ ꯄꯨꯂꯤꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗꯒꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯊꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯉꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯑꯟꯗ꯭ꯔꯣ PSꯒꯤ ꯃꯅꯨꯡ ꯆꯟꯕ ꯌꯥꯏꯔꯤꯄꯣꯛ ꯇꯨꯂꯤꯍꯜ ꯇꯧꯄꯣꯛꯄꯤꯗꯒꯤ KCP PWGꯒꯤ ꯀꯣꯃꯣꯜ ꯀꯣꯛꯇꯔ ꯑꯕꯥꯁ ꯑꯦꯂꯥꯏꯁ ꯀꯔꯥꯇꯤ 25 ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗꯒꯤ ꯐꯥꯔꯦ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯉꯔꯥꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯁꯤꯡꯖꯃꯩ ꯆꯤꯡꯉꯥꯃꯈꯥ ꯌꯥꯡꯂꯦꯝ ꯂꯩꯔꯛꯇꯒꯤ ꯌꯥꯡꯂꯦꯝ ꯑꯅꯥꯎꯕ ꯑꯦꯂꯥꯏꯁ ꯌꯥꯝꯕ 28 ꯀꯧꯕ ꯄ꯭ꯔꯤꯄꯥꯛ ꯄ꯭ꯔꯣꯒꯤ ꯀꯦꯗꯔ ꯑꯃ ꯍꯤꯌꯥꯡꯊꯥꯡ ꯊꯣꯡꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯁꯔꯨꯛꯇꯒꯤ ꯐꯥꯔꯦ ꯍꯥꯏꯔꯤ ꯒꯤꯗꯃꯛ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯁꯦꯝ ꯁꯥꯔꯦ IRGC US ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯃꯔꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯟ ꯁꯣꯛꯅꯔꯛꯂꯕꯗꯤ ꯇꯦꯍꯔꯥꯟꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯅ ꯏꯔꯥꯟꯒꯤ ꯔꯤꯚꯣꯂꯨꯁꯅꯔꯤ ꯒꯥꯔꯗ ꯀꯣꯔ IRGCꯅ ꯃꯀꯣꯛ ꯄꯣꯛꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯂꯩꯕꯥꯛ ꯑꯁꯤꯅ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯏꯖꯔꯦꯜꯒ ꯑꯃꯨꯛ ꯍꯟꯅ ꯂꯥꯟ ꯁꯣꯛꯅꯔꯛꯂꯕꯗꯤ ꯂꯥꯟꯐꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯑꯐꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯅꯁꯨ IRGCꯅ ꯀꯤꯍꯟ ꯋꯥꯔꯣꯜ ꯊꯝꯈꯤ IRGCꯒꯤ ꯋꯥꯉꯥꯡꯂꯣꯏ ꯁꯔꯗꯥꯔ ꯃꯦꯍꯕꯤꯕꯅ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤ ꯑꯃ ꯑꯣꯏꯔꯤꯕ ꯇꯥꯁꯅꯤꯝꯗ ꯏꯔꯥꯟꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤꯕ ꯏꯁꯤꯡ ꯂꯝꯕꯤꯒꯤ ꯁꯔꯨꯛꯁꯤꯡ ꯋꯥꯁꯤꯡꯇꯟꯅ ꯀꯩꯗꯧꯅꯨꯡꯗ ꯂꯧꯊꯣꯛꯄ ꯑꯃꯁꯨꯡ ꯃꯥꯡꯍꯟꯕ ꯉꯝꯂꯣꯏ ꯍꯥꯏꯈꯤ ꯑꯦꯌꯔꯀ꯭ꯔꯥꯐꯠ ꯀꯥꯏꯕꯗ ꯇꯥꯏꯋꯥꯟꯒꯤ ꯄꯥꯏꯂꯣꯠ 2 ꯁꯤꯔꯦ ꯇꯥꯏꯋꯥꯟꯒꯤ ꯃꯤꯂꯤꯇꯔꯤ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯂꯦꯟ ꯀꯥꯏꯈꯤꯕꯗ ꯇꯥꯏꯋꯥꯟꯒꯤ ꯄꯥꯏꯂꯣꯠ 2 ꯁꯤꯈ꯭ꯔꯦ ꯏꯟꯖꯤꯟ ꯑꯃꯈꯛꯇ ꯄꯥꯟꯕ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯂꯦꯟ ꯑꯗꯨ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯇꯥꯕ ꯃꯇꯝꯗ ꯏꯊꯠ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯄꯣꯔꯠ ꯁꯤꯇꯤ ꯑꯃ ꯑꯣꯏꯔꯤꯕ ꯀꯣꯁꯤꯌꯨꯝꯒꯤ
ꯒꯦꯡꯁꯥꯟ ꯑꯦꯌꯔꯕꯦꯁꯇ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ꯫ ꯃꯤꯂꯤꯇꯔꯤ ꯄ꯭ꯂꯦꯟ ꯑꯗꯨ ꯄꯥꯏꯈꯠꯈ꯭ꯔꯕ ꯃꯤꯅꯤꯠ 10 ꯂꯣꯝ ꯂꯩꯔꯒ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯇꯥꯛꯁ ꯐꯣꯔꯁ ꯑꯃꯅ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯄꯥꯏꯂꯣꯠ ꯑꯅꯤ ꯑꯗꯨ ꯃꯁꯥꯒꯤ ꯆꯍꯤ 94 ꯑꯃꯁꯨꯡ 95 ꯁꯨꯔꯕ ꯂꯦꯐꯇꯅꯦꯟꯠ ꯀꯔꯅꯦꯜꯁꯤꯡꯅꯤ ꯍꯥꯏꯅ ꯑꯦꯌꯔ ꯐꯣꯔꯁꯀꯤ ꯏꯟꯁꯄꯦꯛꯇꯔ ꯖꯦꯅꯔꯦꯜ ꯃꯦꯖꯔ ꯖꯦꯅꯔꯦꯜ ꯆꯤꯌꯥꯡꯒꯤ ꯆꯦꯡꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯏꯖꯔꯦꯜ ꯄꯤ.ꯑꯦꯝ. ꯅꯦꯇꯥꯟꯌꯥꯍꯨꯗ ꯑꯉꯥꯎꯕ ꯍꯧꯖꯤꯛ ꯅꯍꯥꯛꯄꯨ ꯄꯨꯝꯅꯃꯛꯅ ꯇꯨꯀꯠꯆꯅꯔꯦ ꯍꯥꯏꯅ ꯆꯩꯈ꯭ꯔꯦ꯫ ꯃꯤꯗꯜ ꯏꯁꯇ ꯊꯣꯛꯂꯤꯕ ꯃꯨꯛꯅꯕ ꯂꯣꯏꯁꯤꯟꯅꯕ ꯏꯔꯥꯟꯒ ꯆꯠꯊꯅꯔꯤꯕ ꯁꯥꯟꯇꯤꯒꯤ ꯋꯥꯔꯤꯁꯤꯡ ꯀꯥꯏꯍꯟꯕ ꯌꯥꯅ ꯂꯦꯕꯅꯟꯗ ꯏꯖꯔꯦꯜꯅ ꯑꯦꯇꯦꯛ ꯇꯧꯕ ꯍꯦꯟꯒꯠꯂꯛꯈꯤꯕꯗꯨꯒꯤ ꯃꯇꯥꯡꯗ ꯑꯁꯥꯎꯕ ꯐꯣꯡꯗꯣꯛꯇꯨꯅ ꯇꯧꯈꯤꯕ ꯇꯦꯂꯤꯐꯣꯟ ꯀꯣꯜ ꯑꯃꯗ ꯌꯨꯑꯦꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯏꯖꯔꯦꯜꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯥꯟꯌꯥꯍꯨꯗ ꯃꯩ ꯍꯧꯅ ꯑꯁꯥꯎꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯇꯦꯂꯤꯐꯣꯟ ꯀꯣꯜ ꯑꯗꯨꯗ ꯌꯨꯑꯦꯁ ꯂꯨꯆꯤꯡꯕ ꯑꯗꯨꯅ ꯅꯦꯇꯥꯟꯌꯥꯍꯨꯕꯨ ꯑꯉꯥꯎꯕ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯑꯃꯁꯨꯡ ꯂꯦꯕꯅꯟꯒꯤ ꯀꯣꯅꯨꯡꯗ ꯏꯖꯔꯦꯜꯅ ꯑꯦꯇꯦꯛ ꯇꯧꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯑꯗꯨꯅ ꯃꯥꯂꯦꯝꯒꯤ ꯑꯀꯣꯏꯕꯗ ꯏꯖꯔꯦꯜꯕꯨ ꯍꯦꯟꯅ ꯅꯥꯏꯇꯣꯝ ꯇꯥꯍꯟꯒꯅꯤ ꯍꯥꯏꯅ ꯌꯨꯑꯦꯁꯀꯤ ꯇ꯭ꯔꯝꯞꯅ ꯏꯖꯔꯦꯜꯒꯤ ꯂꯨꯆꯤꯡꯕ ꯑꯗꯨꯗ ꯍꯥꯏꯈꯤ꯫ ꯏꯖꯔꯦꯜꯒꯤ ꯂꯨꯆꯤꯡꯕ ꯑꯗꯨꯒꯤ ꯀꯔꯞꯁꯟ ꯇ꯭ꯔꯥꯏꯜꯗ ꯇ꯭ꯔꯝꯞꯅ ꯁꯧꯒꯠꯈꯤꯕ ꯑꯗꯨ ꯄꯜꯂꯗꯨꯅ ꯌꯨꯑꯦꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯣꯠꯅꯗꯨꯅ ꯅꯦꯇꯥꯟꯌꯥꯍꯨ ꯖꯦꯜꯗ ꯆꯪꯍꯟꯈꯤꯗꯕꯅꯤ ꯍꯥꯏꯈꯤ꯫ "ꯅꯍꯥꯛ ꯑꯄꯪꯕ ꯑꯉꯥꯎꯕꯅꯤ꯫ ꯑꯩꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯍꯣꯠꯅꯔꯝꯗꯕ ꯇꯥꯔꯕꯗꯤ ꯅꯍꯥꯛ ꯁꯣꯏꯗꯅ ꯖꯦꯜꯗ ꯂꯩꯔꯝꯒꯅꯤ꯫ ꯑꯩꯍꯥꯛꯅ ꯅꯍꯥꯛꯄꯨ ꯀꯟꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯅꯍꯥꯛꯄꯨ ꯇꯨꯀꯠꯆꯔꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯏꯖꯔꯦꯜꯕꯨ ꯌꯦꯡꯊꯤꯔꯦ ꯍꯥꯏꯅ ꯇ꯭ꯔꯝꯞꯅ ꯅꯦꯇꯥꯟꯌꯥꯍꯨꯗ ꯍꯥꯏꯈꯤ ꯍꯥꯏꯅ ꯑꯦꯛꯁꯤꯌꯣꯁ ꯔꯤꯄꯣꯔꯠꯅ ꯍꯥꯏꯔꯤ꯫ ꯇꯦꯂꯤꯐꯣꯟ ꯀꯣꯜ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯕꯅꯟꯗꯒꯤ ꯑꯣꯄꯔꯦꯠ ꯇꯧꯕ ꯏꯔꯥꯟꯒꯤ ꯄ꯭ꯔꯣꯛꯁꯤ ꯃꯤꯂꯤꯁꯤꯌꯥ ꯍꯦꯖꯕꯣꯂꯥꯅ ꯏꯖꯔꯦꯜꯗ ꯀꯥꯞꯁꯤꯜꯂꯛꯈꯤꯕ ꯑꯃꯁꯨꯡ ꯇꯦꯜ ꯑꯕꯤꯕꯇ ꯃꯁꯛ ꯉꯥꯛꯊꯣꯛꯄ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯇ꯭ꯔꯝꯞꯅ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯆꯥꯡ ꯆꯥꯟꯅꯗꯕ ꯃꯑꯣꯡꯗ ꯅꯦꯇꯥꯟꯌꯥꯍꯨꯅ ꯀꯥ ꯍꯦꯟꯕ ꯊꯕꯛ ꯆꯠꯊꯈꯤ ꯍꯥꯏꯕ ꯇ꯭ꯔꯝꯞꯅ ꯐꯥꯎꯈꯤ ꯍꯥꯏꯅ ꯂꯤꯈꯨꯟꯁꯤꯡ ꯑꯗꯨꯅ ꯍꯥꯏꯈꯤ꯫ ꯇꯦꯂꯤꯐꯣꯟ ꯀꯣꯜ ꯑꯗꯨꯒꯤ ꯃꯇꯨꯡ ꯕꯩꯔꯨꯠꯇ ꯂꯩꯕ ꯍꯦꯖꯕꯣꯂꯥ ꯇꯥꯔꯒꯦꯠꯁꯤꯡꯗ ꯑꯦꯇꯦꯛ ꯇꯧꯅꯕ ꯖꯤꯌꯨ ꯁ꯭ꯇꯦꯠ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯊꯧꯔꯥꯡ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯏꯖꯔꯦꯜ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯄꯥꯎꯒꯤ ꯑꯦꯖꯦꯟꯁꯤꯗ ꯍꯥꯏꯈꯤ꯫ ꯃꯍꯩꯔꯣꯏ ꯑꯃ ꯍꯣꯁꯇꯦꯜꯗ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯄꯠꯅꯥꯒꯤ ꯆꯤꯇ꯭ꯔꯒꯨꯞꯇ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯒꯔꯜꯁ ꯍꯣꯁꯇꯦꯜꯗ ꯃꯁꯥꯒꯤ ꯆꯍꯤ 18ꯇ ꯉꯥꯏꯔꯤꯕꯤ ꯃꯍꯩꯔꯣꯏ ꯅꯨꯄꯤꯃꯆꯥ ꯑꯃ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯠꯅꯥ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯄꯗ ꯂꯩꯈꯤꯗ꯭ꯔꯕꯤ ꯃꯍꯩꯔꯣꯏ ꯅꯨꯄꯤꯃꯆꯥ ꯑꯗꯨ ꯁꯝꯁꯇꯤꯄꯨꯔꯗꯒꯤꯅꯤ꯫ ꯍꯧꯖꯤꯛ ꯀꯝꯄꯤꯇꯤꯇꯤꯚ ꯑꯦꯛꯖꯥꯝ ꯊꯥꯅꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯂꯩꯈꯤꯗ꯭ꯔꯕꯤ ꯃꯍꯩꯔꯣꯏ ꯅꯨꯄꯤꯃꯆꯥ ꯑꯗꯨ ꯃꯁꯥ ꯃꯊꯟꯇ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯖꯈ꯭ꯔꯤꯕ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯠꯂꯝꯂꯕ ꯃꯇꯨꯡ ꯊꯧꯔꯤ ꯌꯥꯟꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯝꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯐꯣꯔꯦꯟꯁꯤꯛ ꯇꯤꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯂꯥꯛꯇꯨꯅ ꯐꯣꯔꯦꯟꯁꯤꯛ ꯏꯚꯤꯗꯦꯟꯁ ꯀꯌꯥ ꯂꯧꯈꯠꯂꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯤ ꯃꯍꯩꯔꯣꯏ ꯅꯨꯄꯤꯃꯆꯥ ꯑꯁꯤꯒꯤ ꯂꯩꯍꯧꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡꯗ ꯄꯥꯎ ꯄꯤꯔꯒꯅꯤ ꯍꯥꯏꯅꯁꯨ ꯄꯠꯅꯥ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯈꯪꯍꯜꯂꯛꯂꯤ꯫ म्यांमारꯒꯤ ꯂꯩꯃꯥꯏꯗꯒꯤ ꯌꯦꯛꯅꯕꯁꯤꯡꯅ ꯏꯟꯗꯤयाꯒꯤ ꯃꯥꯌꯣꯛꯇ ꯁꯤꯖꯤꯟꯅꯍꯜꯂꯣꯏ ꯌꯨ ꯃꯤꯟ म्यांमार ꯂꯩꯃꯥꯏꯗꯒꯤ ꯌꯦꯛꯅꯕꯁꯤꯡꯅ ꯏꯟꯗꯤयाꯒꯤ ꯃꯥꯌꯣꯛꯇ ꯈꯛ ꯁꯤꯖꯤꯟꯅꯍꯜꯂꯣꯏ ꯍꯥꯏꯅ म्यांमारꯒꯤ ꯄ꯭रेसिडेंट यू मिन ओंगना प्राइम मिनिस्टर नरेंद्र मोदीदा चावना थाजबा पीख्रे। वफम असी म्यांमारगी प्रेसिडेंट यू मिन आंगना इंडियादा लाखिबा खोंगचतकी मनुंगसना प्राइम मिनिस्टर नरेंद्र मोदीगी उनखिबदा फोंदोखिबनी। प्रेसिडेंट यू मिन आंगगी वफम असी तारगा येंगनबा लेबाक पाकिस्तान अमदी चाइना सोइदना नुंगनांगबा अमदी पोक्लमगनी हाइरि। उनखिबदुदा प्राइम मिनिस्टर नरेंद्र मोदीनासु म्यांमारगी सॉवरेंटी अमदी टेरिटोरियल इंटीग्रिटीगिदमक्ता मपुंग फाना इंडियाना सौगतपगा लोइनना मतेंग पांगनी हाइबगी थाजबा पीख्रे। लुचिंगबा अनीना इंडिया अमदी म्यांमार लेबाककी मरक्ता अमना अमगी मतेंग पांगनादुना बॉर्डर एरियादा थोक्लिबा चरांगनबासिंगी मतांगदसु यामना कुपना खन्ना नैनखि हाइरि।